Taranipan suba Lok Sabha meekhal mamangda Manipur da matam khara nongmei kapagi makhol thok udraba matung kuki khutlai paiba singna Imphal West District ke Lamsang Police Station akonba Koutruk amasung Senjam Chirang tamna chingthaktagi nongmei amasung bom kapsillakhre khungak pasingna khut handuna nongmei kapnabada kuki khutlai paiba amalai kidre hiram asigi matangda SKTV News ki reporter Nongthombam Johnson namade bijal yambemdagi akhanaba paundam ama fangbigani. Tauri. Imphal West District ki manung sanba Koutruk amasung Senjam Chirang gi mafam singda kuki khutlai paiba singna landarakpadagi khulngak pasinga akan mamongda khutongnakhre kuki khutlai paiba ama sire thogdok thopamdagi SKTV News na phangba pawgi matungina ngasi nongalamdai pung anirom tarakpa matamda khulsing asiga naknana Kangpopi District ki manung sana leiba singi saruktagi Koutruk amadi Senjam Chirang khulsing tamna kuki khutlai paiba singna bom amadi nongmei kapsillakhre kuki khutlai paiba singna kapsillakiba nongmei maru sing Koutruk chingthakta leiba yum singda yaurakhe maduna maram oidana khunja sing safagadaba mafam singda sangja phamlogduna leinakhe kuki khutlai paiba singna nongmei kapsillakiba aduda khulngakpa singna sukhut handuna nakalani gi marakta pungkhara nongmei kapnakhe thogdok aduda Kangpopi District ki Saitu Gamphazol Subdivision gi manung sanba El Molsang Village dagi lamamang kipgen sahini phumari apokpa hunlet kipgen koba kuki khutlai paiba masikhe adubu pungkhara lepluraba matung makhatana ayuk pung manga taba matamdagi hogduna amukasu kuki khutlai paiba singna nongmei kapsillakpadagi ayuk pung 10:30 tarakpa fawba khulngakpa singa kapnakhe security force ki dagi kuki khutlai paiba sing tamna nongmei kapki adumoinamak makhatana asopan amadi misimina yaubagi pawdi leite ina lejariba mafam asi Imphal West ki lamsang AC gi manung sana leiba Koutruk halib mafam asida hojiksu nongmei kapa dumak leptri haiba tare adubu ngarang numidang pung 2 dagi hawduna kuki miltian singna nongmei kapsilakpa asi leptri adubu ngasi ayuk pung 5 dagi haiba tare kuki miltian singna akan mamongda kaptharakpadagi koi khungak khunja sing amadi state force ki tangbuna su koi khut handuna akan mamongda pung ama sukna koi nongmei kapniki haiba paulai adubu hariba mafam asida koi Koutruk da sunnatana koi Senjam Chirang da su ngasai ayuk haiba tare pung 6-3 swaimung ta matam da su kuki miltian singna nongmei kapsilakpagi thogdok thoki adubu koi Senjam Chirang amadi Koutruk kadangman hariba jaga asida leiriba khunja sing asida kuki miltian sing asina chingthaktagi itat tattana nongmei kapsilakpagi thogdok adumak thoktuna su leiri adubu mafam asida aso apon yaubagi pawdi hajimaki oina di leitri ngasai ayuki oina thajabaga paw amada kuki miltian ama siraga ahum amana soe haibagi paw phangi adubu hojiksu adum kayam kuina makon asi thokidorino haibadi tamangamdri adubu kuki miltian singna bot mamangda di khoi lan tawdraga nongmei kapsilaktraga kuki miltian singna bot loira matungda nongmei kapsilakliba asina haibadi Facebook social media singda kuki miltian singna bot loiraga matungda lan tawgani haibasi asummo oiradra haibasi miyamna hangnari masigi matangda video journalist bital yambemga loinana odamjariba Nongthombam Johnson SKTV Koutruk